Zomi luchik mamayam Imphal Da laktuna Chief Minister unakhre ing tapa puraknaba CM gi khongthangda Zomi singna sawgatkani khangankre. United The Organization UZO Zomi Chief Association ZCA amasung Zomi Council ZC gi apunba mihut kangbu ama Imphal Da laktuna Chief Minister Yumnam Khemchandga wari sanakre. Babuparada laiba Chief Minister gi Secretariat pangthokiba wari sanabagi thoram aduda MLA Tongbram Rovindro Susarugyaki Lengang Manipura tung koina chanagadaba mawongda ingtapa fibam hanjilhannaba thorang laukhatpada angamba thakta matek pangani haina mihut kangbu aduna Chief Minister da thajaba piki. Churachandpurda multi utility hall ama sabinabagi proposal ama mihut kangbu aduna Chief Minister da pisinki Kanglup ki rang thokraba matungda lup ahum asigi mihut kangbu sing Imphal Da laktuna Chief Minister ka unaba handakna hanbani thawong asi Manipurda tapna fibam phagalakpagal loinana Kanglup masel gi marakta leiramba changthok changsin yanadabagi fibam adu khara makai fagalakle haina launari. Chief Minister ka unabada laikhidraba MLA Mungjagil Balti gi machanupa Joseph Balte na high state asida mahusagi matawgum ingtapa fibam hanjilhanba haibasi Kanglup khudingma ki apambani phongdokhi. Zomi Council gi Chairman Wungchuan Naulak na phongdokhibagi matung ina Churachandpurda hojik paikhaliba sangbat sagatpagi thabak thoram sigi maramda paudambaga loinana khunda binariba Kanglup masel gi marakta amu handa thajaba thamna handabagi pandamda Churachandpurdagi Imphal tamna Chief Minister unaba lakpani adubu athuba matamda ingtapa fibam hanjilaktuna hanagi matawgum Kanglup masel nungsi chanana leiminabaga loinana chawkhotpa amani nungai yaifaba state oihanaba punna thodang nominagadi haibagi thajabasu mahangna phongdokhi. Chief Minister gi maikaidagi state lengangna ingtapa fibam hanjilhannaba laukhatliba amasung athuba matamda hanagi matawgum mahusagi fibamda hanjilhannaba honagani phongdokhi. Ing 1901 dagi 2011 fawbada Manipurda kuki masing chada 983.3 hengalakkhibagi data leire. Asangka sar hokiba chahi 1901 dagi 2011 fawbada Manipurda kuki gi masing asi chada 983.3 hengatpagi data leire. Kuki gi population asi ing 1901 da 41,262 khaktamak leirambadagi 2011 da 4,48,214 yaure haina Native Peoples Committee Manipur gi convener Asangka sarna phongdokre. The question of inclusion citizens census and demography haiba hiramda exam nagarik samas JFD Manipur amasung human right alert na sinduna ngarang Guwahati da pangthokiba lecture cum civil society consultation program amaga mari leidana Asangka sarna wafam asi phongdokhibani. Hariba program asida awang nongpuk state sing yauna laiba asigi tongan state sing dagi lakpa miyo yangkai henbana saruk yaki. Asangka sarna makata na haikibada Manipurda kuki gi masing ka hena hengalakli Myanmar amasung atay mafam sing dagi kanglon kaina narolda lamdam asida changlakhiba sing aduna ohelakhibani. Maram aduna census pangthoktrigai mangoinana NRC update tawbagi achouba tangai fadaba ama lei haiki. Saknairaba scholar amasung public intellectual professor GN Devi na haikibada hauzik pangthokliba India gi census asi delimitation tawba yanaba khaki pangthokpa oina oi. Masina maram oiraga demography da chawna akiba pibada natana miyoi kaya amadi state leitaba population ohelagani haiki. Madhavadikar Sandram Samiti Assam gi mihut Sanjoy Borana haikibada awang nongpokta census pangthoknaba honabada chawna militarization tawbagi thabak chathari. Ing 2027 gi census asi kanglon chumna amasung transparent leina pangthokpagi tangai fadaba lei haiki. Social activist Sathina Saore haikibada Manipurda matam kayagi mamangdagi illegal immigrant kaya changsinuna laikibana state asida demographic imbalance thoanbani. Hiram asiga mari leidana UCM na kumna thijilaba matungda 2005 ta influx of migrants into Manipur a threat to the indigenous ethnic people haina mingthonba lairik amasu phongkhrabadi haiki. Hamas na khulai thadokpagi wafam yare haina Trump na claim tawkre. Hamas amasung Gaza da laiba atay khulai paiba luf khudikmak na khulai thadokpagi wafam ayaba pirakle haina US President Donald Trump na lauthokre. Gaza da thokliba wathok asi loisinnahanabagi pandamda tangkak naina Israeli lanmising lauthokpa horagani anauba
Palestinian Police Force amana International Stabilization Force amaga khusamnaduna Gaza ngak senbagi thawrang lauragani yanakhiba wafamsing tangkak naina thabakta onthoklagani Hamas amasung atai lupsingna khulai thadokpa hek loibaga Israeli lanbising longthokani US President na Chairman oiba Board of Peace ki miing makhada Trump ki point kun yauba Gaza plan ki matungina ceasefire ki wafam puthorakhibani khulai thadokpagi matangda Egypt Qatar amasung Turkey gi mediator amasung Hamas ki mihusing yauna Qatar da mifam ama pangthokhi hairi yuyonfamdagi text khomgalibasi leptrabadi social media da thagalagani mina Manipur Police ki personal singna numidang waram khudingi yuyonfamsingdagi niyom lana text lauribasi leptrabadi social media da thagalagani haina kurai konsam laikai apunba nupi lup ki advisor mina na phongdokre wafam asi nongpuk lainga apunba nupi lup amadi kurai konsam laikai apunba nupi lup na Imphal East District ki tongan ba mafamsingdagi phagalakpa yungausing kurai konsam laikai ipum mapangi crematorium manakta mai thaduna manghanbaga mari lainana phongdokhibani mangna makhata na hailamdam asigi miyam khamthekna awaba mayokna ringai cherak asida disana maram oiraga miyoi kayagi thawai mangbagi phibam amada lakli yukhakna dana guli heroin number 4 amadi atai mayai kabadi sagi potlam kayana khunai si mai kai khudikmak tagi yosilakli matang asida Manipur Police ki personal singna niyom kaina numidang wairam khudingi yuyon famdagi text khomli basi laibak thibani haiki Churachandpur da ichau thoktuna mafam kaya da ising thumjinkhre lanba tural gi imai khangawdana wangkhalakpadagi miyoi ama isingna Chenthakhre nong leptana tabana maram oiraga Churachandpur da ichau thoktuna mafam kaya ising thumjinkhre miyoi kaya ichau gi awaba mayoknare lanba tural gi imai khangawdana wangkhalakpadagi tural mayan nakna thabak suduna laiba miyoi ama ising iraina Chenthakhibadagi hojik fawa mafam khangdri hari Pausina makatana haribana ising iraina Chenthakhibadagi thiba khangdana lairiba miyoi adugi mamingna Thang Johnson kuntraga humdoi kawi Churachandpur district ki Balbeng village tagini carpenter ni lanba turel ga nakna leiba lanba khulgi jaga amada thabak suduna lairigaida lanba turel gi ising imai adu khangwang wangkhalakpadagi ising iraina Chenthakhibani miyoi asi ising iraina Chenthakhre khangmadagi joint philanthropic organization Churachandpur YPA Balbeng unit ki maikai thiba humagi thabak chathari official oiba paugi source amagi matung ina haribana nong leptana tabana maram oiraga Churachandpur district headquarter yauna mafam kayada ising thumjinkhre tuibong area dana ichau asina khwaidagi chaitheng phangli lambi yauna yum kaya ising thumjinkhibana miyamda khudongchadaba kaya maru oina lambi singda gari chathok chasin tawbada khudongchadaba kaya mayoknari lambi saruk sing ayamba khu yauna ising thumle park tawduna thamba gari kaya amasu ising thumjinkhre khu yauna ising thumjinkiba asina maram oiraga miyoi ayamba safagadaba mafamsingda lainari authority ki maikaidagi makha tana phongdokhibada Churachandpur da ising ijau mayoknari basi akanba mawongda nong leptana taba khaktana sunate mafam adugi drainage system asigi drainage system fail oire Garang Churachandpur da nungthil pung mari rom tabada akanba mawongda nong taba horakpaga ikan kanadana pung amaronggi matungda ichau mayokna bahurakhibani ichau sina khara anemba jagada lariba khulsik maru oina Lower Mission Bank Jeliang di Falian Compound Bank Lailam Bank Nehru Mark Jenhang Bazar Lailam Lake Thingkang Phai amasung Niulam Kagi jaga sik hojiksu ising thumjilaga lairi oil depot amasung transport office ising thumjinkhre main forest gate mayadasu ising gi imaitamna tan na wangkhalakpadagi miyam mipaiba poknari hairi NPO na condemn tarakli CRPF ki Cobra unit na July 18 da village volunteer singda atamnana strike chathaduna lanbi mai riang mai sian ki mathawdo adubu Naga People's Organization na kanba mongda yaningda phongdorakli organization sina thadorak pachirol da hai Cobra unit ta wang khara hangningi Naga miyam si Leibasagi citizen nama oina hingbagi hak leitrabara narco terrorist kuki refugees singa si Myanmar dagi hurakhibani Naga ipaipu singna makhoi da lampi duna khunda laita hankibani adubu hojik makhoi afaba makhalgi khulai maru oina drone attack fawba chathaduna makhoi ga nakna leiba yelawmi singda landarakli asiguma thawong asina Manipura santi purakpa ngamloi maduna maram oiraga naha oiriba miyoi kaya masa ngakthok chanabagi dama khulai pairakpani Naga miyam asi Kuki singna target tawba lepkhrabara wang asida chingnaningai leite madudi Kuki singna lan hauduna community khudingmakta yaikhai thingai bagi thawong chathari loinana makhoi gi lampakthok chawthokhanaba honari Burma dagi lakhiba miyoi sing aduna ngasidi separate administration demand tawrakle masida angakpa fawi haina su phongdorakli